Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Manipuri University da nauna saba phamung chama leba schedule caste nupi machasingi oba hostel ama ngachi Raijapal Ajoi Kumar Bhavan sanghakre. Council of Higher Secondary Education Manipur na lawba Higher Secondary Examination 2025 gi phol ngasi nungtil pung 3 da lakthoklagani. Malem sinba thungna ngasi malaria numit thoram pak sanna pangthoknari amasung Rashtrapati Draupadi Murmu Port Francis ki aroiba mathau mangam pangtokpada saruk yanaba Vatican City pangkre. Raijapal Ajoi Kumar Bhavan Manipuri University da nauna saba phamung chama leba schedule caste nupi machasingi oba hostel ama ngasi sanghakre. Hostel asi Manipur Minorities and OBC Economic Development Society gi makhada sabani. Tungda Raijapal na University asi gi Science Laboratory amadi atai infrastructure sungchu yengchinki. Tharamadu da Manipuri University gi Vice Chancellor Professor W. Chandrababu Singh, Higher and Technical Education gi Commissioner Ais Gyan Prakash amadi University asigi official singchu saruk yaki. Council of Higher Secondary Education Manipur Kosem na lawba handak pangthokiba Higher Secondary Examination 2025 gi phol ngasi nungthil pung 3 da lakthoklagani. Ningsingba yai parikha chi February 13 dagi March 13 phaw pangthokibani. Parikha chi da Science stream da mahiroi lising kun chanipan mafudra hundoi Art stream da mahiroi lising taret chatuk kunthani thoi amasung Commerce stream da mahiroi changani puna punna mahiroi lising kumapan supna humpumangana parikha thaki. Parikha sigi damak singi parikha center kunthani pal amasung tampaki parikha center humbudra mari punna parikha center sama tarani thoi da hangdokhi. Security force na Manipur gi sing amasung tang gi singnaba mafam singda thibo humba amasung area domination gi thabak leptana chathari. Manipur police ki cherol aman hai Imphal East jila gi manung chana leiba phangmung sangom sangkhul dagi KCP city maitai gi mi ama phagat ki. Jila asigi thawamung kabui khunjau lane number 4 dagi lup asigi mi amasu phagat ki. Imphal East jila gi Irilbung police station gi manung chana leiba cheksabi pata leiba farmhouse amadagi KCP PWG gi mi amasu phagat pangam ki. Imphal West Jila gi Wangoi Police Station gi manung channa leiba Pawi Tek Tongkhai dagi RPF PLA gi mi ama phaki. Mangon dagi sel oina lupa lising kuntra phangki. Sangmai Police Station gi manung channa leiba Orchid Farm manak dagi RPF PLA gi mi ama su phagat ki. Imphal West Jila gi Rims Hospital gi Jubilee Gate manak dagi UNLP gi mi ahum phagat ki makoi dagi sel oina lupa lakh ama lising 3,930 phangki. Imphal West Jila gi Langkol Singchang Pareng da Thibomba gi thabak chathabada 9mm gi pistol ama 9mm gi marutara wireless set ama phagat le. Amarom da Susampur Police Station gi manung chana leiba Taijang Village da ngarang Thibomba gi thabak chathabada carbine machine gun ama single barrel rifle ama rocket launcher ama motor ama pompi ama 9mm gi marutara motor bomb tara hand grenade ani yauna atai potlam sing phagat ki. Imphal East Police Command na pharaba matung thach ki tarahumde da judicial custody da laikhidaba khuraidagi koisnam sana jawbagi misibu yaningdaba phongdoktuna amadi achumba langlalangjil puthoknaba taksinduna JEC against the custodian death of koisnam sana jawbana koba pung kunmari gi general strike na miyamgi mausagi punsida akaiba pire haukiba ahing nongyadagi kokiba pung kunmari gi general strike na maram oiduna Imphal gi khwairaman kaithel kanarakui changka hena hantare. Imphal yorakadaba passenger gari sing chenadre banna sina maram oiraga pamdaba thodok thorakani haibagi chingnaba leibadagi Imphal East jila gi oina Bharatiya Nagarik Suraksha Sanhita 2002 kolumdagi section chama humphomdoi subsection 2 gi makhada jila asigi akoibada mi manga dagi hena punba yadaba aso apan thonba yaba Kalaising Pudana Satpada Athingba Thamle Haina Jila Asigi District Magistrate ki Cherol Amana Kanghalakli Tabiriba Pawase Akasbani Imphal dagi Ngasi asi malingi malaria numit asi World Health Organization na malaria dagi ngak thoknaba amasung muthatnaba pandamda sahi kuningi pangthoktuna lakpani kumsi sahi gi hiramna malaria ends with us haibasini. Namit asi malim da leiriba haksel gi lamda thabak tawriba sing NGO sing amadi miyamna leina asi thangnabada leiriba lawriba thawdang leina asi na leikhidaba miyoi sing muningsing ba amadi leina asi hantahanaba palan thoram asi lebak sinba thungna pangthokpani. World Health Organization hai malaria asi layeng mudan natana miyamna ngakthoknaba hotnagadabani.
Rashtrapati Draupadi Murmu Pope Francis ki aroiba mathong mangam pangthokpada saruk yanaba Vatican City ki damak ngasi Bharat thadokre mapan thoram mantralagi cherol aman hai numit nini ki khongchata Vatican City da Rashtrapati na Bharat ki miyam amasung kendra sarkar gi mahut sinduna Pope Francis ki aroiba mathong mangam yawa chatpani Pradhan Mantri Narendra Modi na hai leibak ki apun basaktam terrorism na kaidongai da mangan ba ngamloi leibak asida chatharakpa terrorism ki thabak khudingmak sarkar asina thengnagani Pradhan Mantri na hai terrorism ki thabak thawong chatharakpada January ba punamak sarkar asina kaidongai da ngakpiroi wafam asi ngarang Bihar gi Madhubani jila da pangthokhiba panchayati raj numit thoram da phongdokhibani marak asida Bharat ki lanmi makok General Upendra Dwivedi ngasi Jammu Kashmir chatuna Pahalgam terror attack ki matangda makhatana yengchingani maakna mafam adu thongbaga security ki awang thaki mifam pangthokani security force na terrorism ki mayokta paikhaliba thabak thoram chingchu General Dwivedi na hanna yengchingani Jammu Kashmir ki Bandipora da ngasi security force ka terrorism ka nomai kapna khre paw khran hai security force na akaknaba paw ama phangbadagi Bandipora jila ki Kulnar Baji Porada Thibombagi Thabak Chathabata terrorism na nomai kapsilakhi amadi security force na so handuna nomai kapki haujik phawgi oina aso apangi paw leite Met Department hairi awang nongpok lamda lakadoriba numit nini humni asida akanba nong suraba yai hairi Sikkim Assam Meghalaya Arunachal Pradesh Nagaland Mizoram Manipur amasung Tripura da nomaijing numit phawba akanba nong suraba yai hairi Med Department na makatan hai lebak asigi awang nongchup thangba sarukta lakliba numit humni marini asida ka hena saba mayok nagani Madhya Pradesh Punjab Rajasthan Delhi amasung Haryana da su tha asigi kumapan phawba ka hena sagani hairi Pradhan Mantri Narendra Modi ki pukning giwa man ki baat ki chama kunmathoi suba episode tha asigi kuntare nomaijing numit ki ayuk pung Tramathoi da Kaspani thong da chandokani Tharomasi AIR News, DD News, PMO amasung Information and Broadcasting Mantralagi YouTube channel sing da su live streaming tawgani LRS Akashbani su Sampur da su Tharomasi chandokani masigi Manipuri wahanthok Pradhan Mantri na wangang bahek loibaga Akashbani Imphal na chandokani masi tha asigi kuntariki numidang pung nipal da su amuk hana chandokani dialect lol sing dana mathangi numita chandokani Ani Subai Asian Jogasan Championship ngasidagi New Delhi Indira Gandhi Indoor Stadium da hawragani numit humni chupna chathagadaba championship asi Jogasan Bharat na chinbani championship asi manungda Asian Mahadesh ki leba kunmathoi sanaroi chama mudarana saruk yagani IPL cricket match da Chennai Super Kings ka Sunrisers Hyderabad ka ngasi numidang pung 8 makhai da Chennai gi MA Chidambaram Stadium da sanaragani ngarang sanakhiba match da Royal Challengers Bengaluru na Rajasthan Royals pu ran taramathoi de thoiki aroiba da maru iba paw amo Dhanamanjari University da nauna saba phamung jama leba Schedule Caste nupi macha singi oiba hostel amangasi Rajapal Ajay Kumar Balana asangakre Council of Higher Secondary Education Manipur na lawba Higher Secondary Examination lising ani kunmanga hi phol ngachi nungthil pung 3 da laukthok lagani Malem sin thongna ngasi malaria numit thoram pap sana pangthoknari amasung Rashtrapati Draupadi Murmu Pope Francis ki aroiba mathong mangam pangthokbada saruk yanaba Vatican City pangkhre pauloi jare